Loktak mapaugi update chingbu miyeng tabiriba punamangpu tarabna oksabaga loinana ikai kumnaba utjari. Kukisingidamak Pusillakpa Cheng kunga tadet kaksing lamkhai da phagatle haibo wafam asina ahanboina miyamda kudol tamjage. Ngarang ayuk pung tarik minit nipu mangarom taba matamda tata truck amada maring nupi amana lusingduna khongzoida leiba Kukisingid chananaba Pusillakpa Cheng kunga tadet kaksing lamkhai da langsai thaunagi thongmisingna sek tawba matamda thengnare hairi. Cheng adu SDPO project ki thabak tawbi DP tungang kaubi maring nupi amana purakpani. Maring nupi asina phongdokhibagi matung ina Cheng adu khongjoi tana pugadabani aduga mafam aduda leiriba angrawadi gi angangsinggi chananaba chengni haina phongdorakhi. Makhatana Churachandpur gi Tibong bazada cosmetic dukan hangduna phamba Assamdagi lakpa Zakir kauba nupa amana sahi 10 khakta ngairibi kuki nupi macha ama molest tawi haibagi wahogdagi Churachandpur da irang thoankhre. Irang asina sauthorakpadagi ngarang ayuk pung 5 dagi Tibong bazar gi akoiba mafamsingda shutdown tawkhre. Cosmetic yonba dukan adusu mai thakre. Kuki nupi macha adubu molest tawi hairiba Assamdagi lakpa Zakir kauba nupa adu pulisna phajankibaga loinana mahaki dukan adu khoishaunaraba kuki nahasingna mai thakibani hairi. Thodok asigi matangda kuki jo village voluntary KZBB amadi United Tribal Voluntary UTB na ngarang ayuk pung 5 dagi kaukhiba Tibong bazar shutdown gi khongjang haujiksu changsili. Khongjang sagotpa singna ngarang ayuki anganbadagi hauna Churachandpur gi Tibong bazar gi akoibada naha singna tholaktuna uwa amadi atai polam kaya paisinduna lambi thingmagi khongjang changsinki. Gari tayar amadi atai polam kaya lambi mayai da puthokuna mai thaki hairi. Makha chatharakpada AT gi luching purel korongan bakhuman gi PS tagi post amakhaktang lokhacharaga miyamda thamjagi. Relief ta leiba ima ibel ise ichal singdu hawai da thonglasu irolasu chak chara amata nungsina ningol chakaubagi chaminajagi tawjabani haiba wafam phongdokli. Makha chatharakpada iduningthau hairiba PS asina phongdokbagi matungina Churachandpur da sauna irang thokle ZRA mapan Sokle ama Sire Kuki United Tribal Volunteers UTB gisu miyoi ama Sire sahi 13 da ngairiba minor gal ama Tibong bazar da dukanda pot leiba lakpada dukandar nan Manipuri amana molest tawri haibagi charge ta magi armed group singna michang changsin narakpadagi irang sauna thokibani haire. Minor gal molest tawbagi case ama Churachandpur police na laukhatkre. District aduda curfew thamjinkhre haiba wafam phongdokli. Makha chatharakpada hi yaikomba news saidiba PS asigi post kharakhak lokhacharaga miyamda thamjagi. National Highway 37 amadi National Highway 2 da lamdam asigi tangai fadana nongmada sangdraba yadraba potchai puduna lakpa gari chamaga yakhai nipan amadi saniga humfuga mapan hairiba lambi asida apanba yaudana pusilakre. Makhatana potchai pusilakpada khudongthiba thoktanabagi damak singningai oiba mafamsingda security force na akanba section thorang lokhatki. Manipur district punamakta pamdaba thodok thoktanabagi damak sing amasung tamda punna checkpoint samaga taraga matoi hangdona achat awong sing check tawbagi thabak satabada mifa mipun yawkiba leite hairi. PS asigi makhatana Kaksing district ki manungsana leiba wabagai buffalo farm area da security gi apunba combined team amana thiba humbagi thabak satabada kulai paiba singna lotchinduna thalamba oigani chingnaba magazine yaudaba incharge rifle ama magazine yauba country made 9mm pistol ama 36 hand grenade ahom carbine magazine ahom kapayariba 9mm maru mari kapthokraba maru taraga mari tear smoke grenade ani tear smoke cell mari bawpheng handset ama BP cover ama black leather boot ama top Myanmar super quality PP bag thaba Cheng bag ama phagatpangamle hairi. Makhatana Thawal district ki manungsana leiba Kwarok Maring Belesta security gi apunba combined team amana thiba humbagi thabak satabada khulai paiba singna lotchinduna thalamba oigani chingnaba magazine yauba 9mm pistol ama country made SBBL ama tube launching ani 36 HE hand grenade ani insas magazine ama trap board cartridge ahom kapayariba 9mm maru ahom kapthokraba maru 7.62mm tara amadi bawpheng radio set ama phagatpangamle hairi. Makhatana ngarang chief minister gi secretariat ta pangthokpa pawmisinga unabada Manipur lengak ki BJP MLA taraga mapanna chief minister bu mahaki phamdagi lauthoknaba prime minister Narendra Modi da aiba chirol pisin ki haina pawse singda pongdokkiba wafam adugi matangda
Chief Minister gi kari mot leibagi haina pawmi singna hangba wahangi pakhum pinaduna Chief Minister N Biren singna hai leibak asi democracy chatpa leibak amani ain gi matung inna masagi aningba apamba phongdokpada karisu okaiba leite haina phongdokkhre makhatana mamang thagi tang kunthra gi nimidang wairam pung taruk lom tarakpa adwaida sakhangdaba singna iboton sana higher secondary school manaktagi phaduna pukiba akoijam angau ngasi phawba langla langjin amata khangdana leiriba asiga mari leinana sakarna hayeng phawbagi manungda marik sumba langla langjin puthokadabani karigumba puthokpa ngamdaba tarabadi mathangi nimit haibadi October tang kunga mangagi ayuk pung mangadagi hauraga Thawal district ta pung nipunipan gi general strike tawragani haina thodok asiga mari leinana semkiba JC na phongdokkhre asatrakpada lisipriya kangujangi page tagi post amakak lokhotjaraga miyamda thamjage yeknaba kaya hatlaba matung thawaina pontha pi kiba jiri gi thodokta laikidraba athoba baspati mayum haithoibagi leihoriba angang ani hayeng jiri bamta leiba top school oiriba RK Sanatombi DB Vidyalaya lemna class 12 phawba mahai tamnaba ming chalagani hairi masigidamak school asigi principal amadi oja singbusu hainingai leitana thagatpa phongdoksari handaki lan asida laikidraba athoba singi macha sing karigumba class 12 phawba lemna mahai tamningba leiragasu pau thuna phawirau laikidraba singi thawaina penjanaba makhoigi thanamba angang sing sembada angamba mateng pangjage aduga koktrukki thodokta laikidraba ngangbam surbalagi machanupisu boarding school amada mingchananaba thawrang loire kanagumbana makhoigi uniform amadi lairik laisu leibada mateng pangbiningba oiragasu ling asida namaga angamba donate tawbiba yagani haiba wafam asi thamjaraga ngasigidi matang saida loisinjare